Miss PAODAM meeting tabi bisingbu ahanba maktada taramna okcheba galena nomaithing konjesuna khurumjari ngasigi maroiba pauda World Cancer Day lisingani kunmari thoram pangthoknakre All Manipur Maitei Pangal Club Organization ki kunmathoi suba mapokumon thorom pangthokre Manipur da thokliba irang asi Government of India gi achoba maithiba amani haina amuko gi President Foirojam Nandona fongdokre Kuki volunteer singna Moreda lairiba State Force ki mathakta athingba tamlibasi lauthoktrabadi Churachandpur district ta chana thaknaba potlam sing pusinba thingdagani haina Maitei Coordinating Committee President na fongdokre Lunena Pakistan ki intelligence ISI da aron bapau pirambagi Satendra Siwal kauba miyema fakre mapung bapau miyam pizari Cervical cancer asi nupi oibi singda naba cancer makal asi India da anishuba cancer makal ama oiri haina Trebi Hospital and Research Institute ki Managing Director kam Chairman RK Bikramjitna fongdokre wafama singasi World Cancer Day lisingani kunmariga mailenena Langol Lai Manaida leiba Trebi Hospital and Research Institute ta close the care gave everyone deserves access to cancer care haiba theme da pangthokpa thorom aduga mailenena fongdokivani Bikramjitna hai aikhogi wakhalda cancer narabadi aikhogi punsi asi kanba ngamlaroi haina khanba asi aranba wakhalni matam chana layang labadi cancer haiba laina asidagi kanba ngami early stage oirabadi surgery macha matawraga kanba ngami second stage dagi hauraga chemotherapy tawduna layang bangamli cervical cancer haiba laina makhal asi mi homgi manungda mi anidi kanba ngami early stage da khangba ngamlami amadi mipung khudingda cancer asi mataw karamna cure tawba ngamgani haibagi awareness pangthoktuna cancer free oiba lamdam ama ohenbagi pandan thamli haina so fongdoki detect toraga stage 1 di operation surgery katang toraga tum cure koi stage 2 1b 2 daina stage 4a oxidi koi chemotherapy and radiotherapy main oina radiation da chemotherapy mati ma abaga chemo radiation hai sisina adum pedi mi ahumni manung da ani dum kan bangam yam tang na sandokiba hek theng na bada yam spread over stage 4b si yam tang na theng ana manati cure rate ki sam wang hana ka haina ro Thromaduga mailena free cervical cancer screening camp amaso pangthoki amadi cancer na naraba miyosingda awareness so pangthoki baga loinena Trevi Hospital asi multi speciality hospital oibada natana cancer na naraba miyosingda ahenba pukning changduna laying chathari Manipur lenga ki CMHT amadi PMJAY gi card paiba miyoy lising amagi mathakta treatment tawbata natana miyoy humfuma panda cancer gi oiba surgery tawkre amadi chani humdram nipana general surgery tawkre Singani henbana chemotherapy mapung phana pangthokre World Cancer Day lisingani kunmari ki palan thorong ngasi Senior Citizen Society Kundrakpam Asin Sinduna Imphal East ki Ram School pangai da pangthokre thoromaduda social worker Dr. Khetrimayum Kala Singna luchingduna cancer nadana bawa sakta lauminaki ngasi wasakibasing adudi hidak manana saba churu beri punchi ki oina thadokpa kwa jarda talab khani na chingba sizinadaba hakchang gi ka hena aramba leihandaba amadi yamna noidana ba hotnaba matam chupada aphaba hawa nungsit marakta leiba nupi singna mirolakpa matamda x-ray loba MRI loba na chingba tawbidaba masak khangdaba hidak sing charidabin haibana chingba yauri tharomduda Dr. Khetrimayum Kala na hai handak chahigi World Cancer Day gi theme asi close care gap haibadi ekhoina chekshindaba
amadi thausadaba asi thingjilasi amadi toklasi haibani ekhoi mayam punna wa khanasi amadi wa tanaminasi asumna tawrabadi cancer layingbada afaba amadi nungaiba oigani haina fongdoki ngasigi tharomgi manungchanna free medical camp amasu pangthoki maduda punna miyoi chama yankhiromna layengki hairi Manipurda thokliba irang asigi sharuk ama oina koki militants na moreda state force ta leba yaroi haina changsilakliba demand asigi manungchana haukiba January 13 ta koki militants na moreda duty toba state force commando amadi special commando tamna kapsilakiba RPG bomb aduda miss oi hauraba bomb ama ngasi more police commando na tekta kaidna dispose tawkre koki militants na kapsilakiba bomb sing aduda miss oi kiba khara yauki haiba khangbadagi tungda khudongthiba nangdanaba haiduna more police amadi CDO singna bomb sing thiduna dispose tawbagi thabak jathaduna lakpani ngarang athingbada miss oikraba RPG bomb ama thengnabadagi security force na laukhatlaba matung ngasi ayuk pung 10 rom taba matamda bomb adu lairamba mafam more bazar SBI manakta AR gi bomb disposal squad ka loinena asoi ngam yawna dispose tawkibani hairi Manipurda thokliba irang asi Indiana shillaga thokhanba nate Kanglup anigi marakta sanaraga thokhanba irang ni haina amuko gi president Fairuzam Nandolwangna fongdokre wafuma singasi all Manipur Maitei Pangal clubs organization ampako gi kunmathu shuba mapokomon thorom ama JN Manipur dance academy da pangthokiba aduga mailenena fongdokibani thorom aduda ampako gi working president Yumkhaibam Hayatur Rahman amuko gi president Fairuzam Nandolwang Federation of Madrasa Manipur gi general secretary Janab Alhas Mufti Salatur Rahman Moinam All Manipur Women's Voluntary Association Amoba gi president Yumkhaibam Kunjarani Poirei Leimarol Meira Paibi Apunba Manipur gi vice president RK Lebak Tombi Khetrigao Apunba Nupilop gi president Ima Janona Mathangsina Tharomgi athuba mitungnan sing oina saruk yaki Nandoluwang na hai Manipur thokliba irang asi government of India gi achoba maithiba amani lengak haitabagi khudamni malem gi tongan ba lebak kaya gi mamangda India gi prime minister na koina chatuna thabak kaya tawrabasu India gi state ama oiriba Manipur da thokliba irang asi thamapan helaklaba phawbada loishinba ngamdabasina lengak haitabani haibasi mayek singna takli thokliba irang asigi matangda yumda famduna lanthengnariba miyoi singi asoiba yengduna comment pibagi thabak asi toklasi isha na lanphamda changduna asoiba semdoklasi apunbagi saktam kaidnaba pandamda thodok thoktanaba hotnaminasi loinena Indiana citizenship amendment pass tawkhiba asi igi khongol mari mata khomjinba oirabasu Manipur gi oinadi igi mari changlakadaba leite masagi mari mata sing magi lamdamda thambiyu migi mafamda thamjinaba hotnabiganu tongan mafam kayadagi miyoi kaya changsilakpana mitopna masing helpa lamdam oire ek asina Manipur gi mafamda konsindanaba hotnabada miyamnasu mating pangbiu apunbagi kholaw lawminasi hainasu fongdoki mitop chingna changsilakna mitop chingna yamsilakna masing yamsilakpi mi paibale mafam mamoi binina yamna khudung thiringai wai maduna Bharat Sarkarna citizenship amendment act sigi matungina mapalam di sangkadami singse Manipur da sanghal lakna ba Manipur gi wendi machi sangba yar haiba athing bama thambiu aduga masi thambina basu Manipur miyam humna akoi khongjang chaminasi akoi yo hominasi natragadi akoi gi tungi Manipur lehoroi akoi yelomi gi kangpul mutkini haiba wafam simasu thamjai Nakal Amurumda Tharomatuda Saru Yaduna Ampako gi working president Yumkhaibam Hayatur Rahmana Fongdorakpada Manipur da thokliba irang asina hiram khudingda chauna akaiba pire irang asi loishina bahotnabada central government amadi Manipur government gi miyamna matau karamna warishin purakadawribano thokliba irang asi gi warishin asi politics na oigadawribra paliba government asi lakpada miyam gi safe oire khankhibani adubu chahi farakadawriba irang asi matau karamna loishingani irang asina tungi yumbi orakadawriba nahasingbu karamba maikaida pugadawri irang asi gi chainadi relief camp ta leiba miyamna hena fangli mandam amaga loinana lan changsilakliba miyoisingna pari puri gi liklam kaidnaba khongjang adu khongthang ama handoktuna apunbagi saktam kaidnaba hotnabiu athuba matamda hanagumna tangdulaitaba lamdam ama halakpa ordasanu matung tarakpa kayadasu awa ana taraba miyoi kayagi mateng pangkigani hainasu fongdoki Ipa ipusingna awa ana taraba matamda
hangaraga saruk yaminarambado matung tarakpad sidasu hanagi ipai puchingi linglam du kaidana punna hingminaba punna waminaba punna nungsi sanana pesoina laiminaraga punna mak awaba khuding mak puminaraga hingminabagi punsi mareldo amuk hanna lakpo oresnu haidana Sri Kunjo Singh Publication Kakching na sinduna ngasin nungtil Kakching Phoksupa Lekai de leiba Library and Information Center Kakching gi mitin sangda Kunjo Pukrambam na iba lairik mari fongkre ngasi fongkiba lairik mari anina Maitei Mekta aduga anina Bengali Mayekta ibani Maitei Mekta fongkiba lairik ani adudi Samba Naha Lamganba Khamnong Yaiding Kono Saireng amadi Sakpram Yaino Fisa Haibi Wanglen Pungding Haiba Saireng lairik ni aduga atopa aniduna Pukrambam Borot Maitei gi asamba punsi wari waring amadi Messi haina mingthonba sayeng laik ni ngasigi laik fongbagi tharamduda retired ZEO Pukrambam Nimai Sahitya Academy New Delhi gi Manipuri Advisory Board ki convener Professor Rajen Toijamba amadi Manipuri Literary Society Imphal gi President Nongmaithim Kiran Kumar na mathangsina tharamapu athoiba mithunglen amadi akhanaba mithunglen oiki Library and Information Center Kakching na sinduna pangthokpa State Competitive Examination for Class 10 2023 numit nini chupna Grace Cottage Academy Kakching da pangthokre Retired Principal K.S. Sundari Devi na OC oiduna pangthokiba examination sing aduda mahiroi chaniram na saruk yaki examination asi Science amadi Social Science subject singi oina haukiba tha January tang 19 aduga Mathematics amadi English subject ki na ngasi February 3 da pangthokibani pangthokiba examination asigi result atubada haidoktuna matam chana manamatum yentholagani hairi Indian Doctor for Peace and Development na shillaga ngasi lemna layengba amasung mahairoi singda laik tambada changba machaksing yenthokpagi tharom ama ngasi wangjing sorokaibam leikaida leiba Children Care Education Foundation da pangthokre JR Hospital and Research Institute hatta Imphal Khushim narka pangthokiba lemna layengbagi tharom adugi matangda IDPD Manipur chapter gi General Secretary oriba Dr. Khatrimayum Manglem na hai IDPD asi malemgi sakhangnaraba organization amani asigumlaba organization asigi Manipur branch na mamangda su lamdam asigi tongan ba mafam kayada khudam oina pukhau kaibi koktruk sugunu sero asina chingba kaya masu pangthokre wangjung kodom popida hangliba relief camp ta leiba mahairoi kaya su tamliba CCEF ta medical camp asi pangthokchabani lemna hidar langthak su pigani loinena mahairoi chamaromda lemna makhogi laik tambada changba masaksing su pijabani masina khajitang oirabasu kanaba kharadi fanglagani haiba thajabadu thamjari haiki ngasigi free medical camp aduda saru yakiba IDPD Manipur chapter ki President Dr. M. Naran haikibada IDPD asi Prithvi ki thakta malemda masak khangnaraba organization amani loop asi ki Manipur gi chapter na hauzik relief camp ta leiriba awaba taraba miyamda karigumba kharadang mating tawjabani makhatana state asida tongan ba thabak thorom kaya masu makhatana pangthok chanaba hotnajari haiki Manipur Film Journalists and Critics Association MFJCAM adi the Manipur Film State Development Society MSFDS ani na sinduna story and screenplay gi matangda lecture program ama Palace Compound leba MSFDS ta pangthokhiba lecture program aduda Manipur Film Journalists and Critics Association ki President AC Netrajit na President oina saru yakhibaga lonena professional screenwriter in Manipuri Binoranjan oinamna cinema natraga documentary film nambagi story and screenplay gi matangda marik chumba wafam kaya fongdok laduna hauji oiriba screenplay gi matangda wafam kaya su screen do utoktuna wangangki
Numit mangani chupna chatharakpa Festival of Interrelation of Thangta and Dance Lisingani Kunithoi Kulumdoi ngasi loishinkre Ministry of Culture Government of India gi Sentang Makada Manipur Integrated Cultural Center MICC na sinduna Imphal East Kaya Kunauda Pangthopa Festival aduda Mahairoi Yankai Mukna Saruk Yaki ngasi gi loishinbagi tharam aduda Thangta gi Padma Shri Awardee amadi Director HLMTCA Guru K Sanathoiba Sharma Director POAC amadi Manipur State Kala Academy Awardee Thangta L Thawa Devi amadi Retired Guru JNMDA amadi Manipur State Kala Academy Awardee Dance P Dhanajit Singh nachingbana atoiba mitungyan Singh oiki tharonga mai lenana Manipur Integrated Cultural Center MICC gi Guru Wai Angauna Thangta amadi Jagoi ani gi marakta leinariba mari asi mipum tingna khanghanaba pandamda pangthokpa tharamni masi Ministry of Culture Government of India gi sentang makhada India pumbada leiriba lamlam gi makhogi culture sing yokhataba yade hinghandaba Yade haibagi saruk ama oina Manipuri culture amasu oriba Thangta amadi Jagoi asisu yokhatnaba haiduna asigumba numit mangani gi festival asi pangthokpani lonena maitai ekhogi culture amasu oriba Thangta amadi Jagoi asisu mutkigadra haibagi mipaiba leibasida masibu muttanaba yokhatuna thamnabagi pandamda asigumba festival asi pangthokpani haiki Mahiro क्या मुक्त सब आगे सिदा ngasi mahiro ji artist sangstan taraga mangana sabu ya da sangstan tantra manga की अपन mahiro जी apun mahiro ji sorana masing kya khanje da sangstan amna kan item ani utkada ba item ani ni sida moi Tingnopal District ki Koki Volunteer Force singna Moridariba State Force singi mathakta thamliba athingba sing khudakta lauthoktaba taragadi Maitei Coordinating Committee Tronglaubitu Torbungna miyamda leiriba CSO sing maya paibi Singapore na khushimna duna Churachandpur District ta chana thaknaba polam sing pusinba thingbagi khongjang lakliba tang mapandagi hauragani haina Maitei Coordinating Committee ki President Yumnam Tombana Paumi singda fongdorakli ngasi tia khongsang bida committee asina sinduna pangthokiba pau mifam amada Yumnam Tombana makhatana haikibada haukiba January gi tang 13 da Tingnopal District ki Koki Volunteer Force singna Morida leiriba State Force singda mafam aduda leiriba dukan singda chana thaknaba polam sing piba yaroi haina thamliba thingbasi yamna pangdaba thawong amani masi paliba lenga asina yengsinbiduna Koki Volunteer singi mathakta ain gi oba matik chabe action lokhatpiu karigomba action lokhatpidaba tarabadi Churachandpur District ta thakna chanaba polam amata pushinba yaroi tang mapandagi haugadoriba khongjang asi jangshinba matamda Manipurda khundaminaiba Koki nataba furuk khudingmakna counter blockade asibo mateng pangbiu hainasu fongdoki pawinfo maduda Maitei Coordinating Committee Advisor L Gopal Secretary KH Boy Y Vice President M Gauro Maitei Committee Advisor Ningthaujam Renubalana chingba thongmik khingsu saruk yaki State Policing की मथक तक थमली बात हिंग बसे खुदक तलोक थोक तबत तारगदी ऐकोई मणिपुर लेरिबा CSO सिंह अमदी सिविल सोसाइटी ऑर्गेनाइजेशन सिंह मरा पाइबी इमाइबेल सिंह पुन्ना ऐकोई संगठन मिनदुना lamdam asigi honglakliba mangtharakliba culture asi isa isadagi hana semdoktuna afaba khunai ama semsi haina theater director and culture activist kala State Kala Academy Awardee Loitongbam Brajamohana Fongdokre wafam asingasi Manipuri Arangfom Development and Cultural Institution sinduna Lamsang Haurong Sabal Community Hall da pangthopa nongmog eva folk festival gi tharonga mailena fongdokibani tharmaduda theater director and cultural activist State Kala Academy Awardee Loitongbam Brajamohon Saite Academy Awardee Sarachan Darthiam Theater Director and Cultural Activist State Kala Academy Awardee B. Jugo Chandra Sharma na atoiba mitungnen sing oiki tharom aduda kunung isei su udol tamki Brajamohon hai iram damasida ahongba achauba ama miyamna uri honglakli bachatnaba sing pokpadagina sidri phauba laugadaba thaudang nenenaba asigumba tharom asi khara toina pangthopa mathautai haukiba chahi singda yamna chauna tongan ba tharom hapsinduna pangthoklamba adu handak chahi gi oinadi leibak irangna maram oiraga khulang isei kunung isei amadi pena khaktamak pangthoklei mamang
Ngaigi matamda lekhidabagi sanskar tauba matamda numituda sak chanaramde adubu haujikti mafam adumaktada yu thaksilakle masina chatnabi asi honglakpagi charwa khudam amashuni hawrakliba nahasingdasu honglakliba chatnabi asi khanghanduna semdokpiba mathau tare haiba wafam thamki Pwede matamudula sapang mangi na live na hiram bapoto adu thomo bai na harap sung basesa so mga si numito ta din hoy dutong saling batang bai de kone thingbai adi mara ni paro de food ni mi gi sta ko hoina phai phati haru ya pote adu ko gi maitei society gi wona ni madu chabham sapam haiba lai ri da salo wona chumra ka di ngi chai yang khai gi batung Saitun awang lekai dagi Hakimuddin Mojing Mayum sahi nefu apokpa laikhidraba Rahimuddin bu ngarang sakangdabasing na fakibabu yaningdaba fongduktuna Saitun awang lekai ward number 3 da leiba Hakimuddin yumgi thongalda mafam aduda kundariba maitai pangal kom amadi Saitun maya paibising na hawraktuna athuba matamda Hakimuddin thado u haina ngasi wakat mifam fam kre miyamna Hakimuddin athuba matamda thadokpiyu social worker faba yaningdi haiba kholausu lauki wakat mifam aduda saruk yakiba Rising Star Youth Club Saitun awang lekagi president Tamizur Khutheibamna Pongdokhibada inaunupa Hakimuddin bu sakangdaba miyosingna unasi haina kaupiraga puba thangba ngamloidaba polum ama nanbiraga hauji phawa thadokpiraktaba asi imung manunggi minungsi yengbiraga thadokpiru haina fongdorakhi iba inauni pasigi hanadagi loinara iba panchayat ani sigi mayam sigi khallaga ima iben mayam sigi khallaga inauni pabo sarta amata yaudana magi karigumba mangonda magi maral leiramagasو aikoi mayam gi minungsi yengbiraga inauni pa asibo thadokpiyo haiduna media gi thongda club ki president amu oina amadi ima iben mayam sigi mihut amu oina ai media gi thongda mayam gi mafamda kok nona nolokseri Hakimuddin gi loinabi Mojing Mayum ongbi saminan hai maralaitaba mahaki mapurebabu imung manunggi apikpa masa singi khanbiraga nungsibiduna asoi engam yakna thadokpiru hainasu thamoisokna media gi thongda paudam lakhi Nana isa pisasiga ay natawani sa hindi ay kabiraga magkamayan lusibi ito na o yan birobom na magka All Manipur Accredited Social Health Activist Asa Worker Union gi General Body Meeting na khankiba executive members sing natana union asigi ming sijinaduna Asa Worker amatana karigumba thabak thoram amata tawba yaroi haina khangalagli Manipur Press Club ta pangthopa Pau Uniform Amada Nauna Khankraba Union Asigi Secretary Paunam Asara Ninhai Asa Worker Union gi Nauna Khalaba Executive Members Singi Anishiba Mifam Amangasi Manipur Press Club ta pangthokpa galonena Mifam Masina Warep ahum laure Ahanba Warepta Union Asigi Nauna Khalaba Executive Member Natana Kanagumba Asa Worker Amatana Union Asigi Ming Sijinaduna Thabak Tharam Tawbada Atingba Thamba Asaga Mari Leinaba Department Singda Nauna Khalaba Executive Body Sing Asinatana Amadi Nauna Semdoklaba Union Asigi Letterhead amashung sil tamak chatna baga loinana hanagi letterhead adu chatna daba loinana RK Premabati Zibonata amadi AK Thoibi Union Asigi from amata Pyroi haina amato ani yanki maramasina haukiba chai lisingani kolhumdogi December kumapanda from kiba General Body Meeting na laukiba warep adugi mathakta ngasi anishiba oina from kiba mifamna larokliba warep sing asi chatna bahauragani fongdoki aduga masigi matungda khoi GB meeting khandana phangkiba panogi December gi date 20 9 2023 gi masida phangkiba GB meeting da takhiba executive members singna khoi gi phamakan sanaba ware khudima akhoi asa singna loropa ware ta sanaba natana atopa sigia executive members sing nataba atopa na toropa demand khudima ta akhoi na business lobby ganu School Welfare Association na Singhania Education Service Limited ka purna kusam naraga National Education Policy NEP gi matangda nomagi oiba conclave program pangthokre Hotel Imphal gi sangai hall da pangthokiba tharmaduda Board of Secondary Education Manipur Secretary
Dr. S. Mangijau, All Manipur Recognized Private School Welfare Association President Dorian Khanganba, Singhania Education Service Limited ki Chief Academic Officer Raymond Fernandez, All Manipur Recognized Private School Welfare Association ki Advisor Namoijam Tomba yauna Education ki lamda khang hairaba oza amadi maru oiba miyoi kayana saruk yaki. Thoromaduda NEP ki makhada yauriba Holistic Development, Critical Thinking amadi Technology ki manung channa Audio Visual Class ki matangda lecture session yauna interactive session sing zathaki amadi Transformative Power of Technology in Education haiba hiramda panel discussion amasu pangthoki. Committee amadi miyamna lawrakpa waripu lana uhanba amadi committee ki chatna kanglon gi wangmada thabak torokpagi namak Dolai Thabi Village Committee asidagi lokthokle amadi karigumba thabak thorom amatada mari lenadaba haina warepnari haina United Committee of Pukhao and Makeng Dolai Thabi GP ki advisor Narem Nagesona Fongdokre Hiramasigi matang ngasi Manipur Press Club ta pangthopa pawg nifam amada mahakna hai United Committee of Pukhao and Makeng Dolai Thabi GP asigi maige asongi yaifanaba thabak thorom maru oina haukiba chahigi me homdagi tholakkiba laibak thiba thaudo aduda kuki militant singna maina tumna chakraba maikei asongi lamsing asida haujik miyam sing hanjin bangamdana lairiba asi hanjin hannaba Manipur gi CSO singna hotnariba sida hena mapung phana mating pangba ngamnaba khungang tara marina semkiba committee ni committee asina Manipur gi miyam amadi CSO singna lokhalakpa thabak thorom singda saru yaduna lakhi loinana miyam amadi CSO singna Manipur da Assam level lokthokpada committee asina saugali matungda su sawakigani tawbatabu Manipur pumbagi oina Assam level lokthokri fawbadi maikei asomgi santi hanjinaba hotnabada achauba thaudang lauriba 18 AR gi CO Colonel Oinam Akas asi lokthokpiganu haijabani committee amadi miyamna lawrakpa warepu lana uhanba amadi committee gi Chatna kanglon gi wangmada thabak torokpagi damak Dolai Thabi Village Committee asidagi lokthokli amadi kariguma thabak thorom amatada mai lenadaba haina committee asina warep asi lawrakpani fongdoki. Haukiba chahigi me homdagi horakiba irang namaram oiraga Samuro High School da hangdokliba relief camp da changjafam lawduna leriba singbo all mayai lambi transgender association gi maikaidagi numidangi chaklen chaminakre Manipur da hojik thokliba irang asida transgender singsu saruk yari association gi maikaidagi paliba lenga asida athuba matamda irang asi loishinbiduna relief camp singda lainar lanjenartuna leriba singbusu masa masagi mafamda hanjin hannab hotnabi haina taksilakli. Mamang chahi megi tangku nipanda jadon popida koki militant singna nongmei kapsilakpagi thaudokta laikhidraba laingaupi awang laikaidagi khumantem Kennedy sahi kuntareki imung manungda mahaka Bethel English School foijingda laik taminarakpa mamanabi singna ngasi sel yauna achathak blanket na chingba polam sing ngasi mating pangkre panbaya badi khumantem Kennedy laikhidraba khumantem iboyama amadi khumantem ongbi bimolagi amakhak yaujaba machanupani khumantem Kennedy ki pikliba sahi amaga thahung khaktangai ba machanupa ama leihori. Imphal East District ki Nongada CHC complex ta hangba relief camp ta changjafam lawduna lariba nupi singi senthok lambi semnabagi pandamda lamlai kendra gi MLA KH Ibom Chana Fisakon manga Kushinakre Fisakon Kushinabaga Mailenana MLA Ibom Chana Fongdokibada Kuki Singna Landarak Padagi Yum Thadutna Lanjena Laba Kunja Singi Damak Matam gi Tingbang Piduna Lakli relief camp ta changjafam lawduna lariba Kunja Singi Senmitlon Karadang oirabasu mating pangnaba Fisakon sing asi pibani Fisavi singna sharakliba fising yonaba sing yonba chittabagi awaba leihaloi pothorakliba fising Manipur Handloom and Handicraft Cooperation na lawgani haiki.
Rongmei Baptist Church Council Center Church Imphal RBCC CCI gi pastor gi church nabagi thorm amang asi Langol Tarungda leiba Center Church ta pangthokre thorm atuda RBCC CCI gi hanagi pastor Reverend Jaujian Gangmeina nauna thau pugodoriba pastor Dr. Amon Fongmeibu yaifa mangol piki RBCC President Reverend Jonathan Gangmeina thorm adu Sinkibaga loinana manak napa church ki pastor amasung diakon sing amadi miyamna ngasigi tharom aduda saruk yaki tharom gi saruk ama oina holy communion adu miyamda yenthokki church choir amadi nauna thaubugadoriba pastor da khudolpot kya pibaga loinana holy word pathokpaga amadi lining laison tawbana mapung oiba tharom ama oiki Thasigi Nipandagi Taramatui Fauba Hyderabad Telangana da leba Gachibowli Stadium da Pangthokadoriba Mangasuba National Masters Athletics Championship ta Saruk Yagadaba Manipurgi Master Athletes sing Hyderabad ki dama ngasi Imphal thadokre chatkadoriba khongset asiga mai lenana Imphal gi Bir Tikendajit International Airport ta khongset asigi matangda fongdokladuna Assistant Team Manager Kabir Nahai Championship asiga Manipur dagi sanari punna humfutara mangana Saruk Yagani Anganbagi oina sanaroi kunthatret Imphal thadok lemhoriba sing athengbada lakadoribani sanaroi sing Kolkata da pullaga ngasi ahing Kolkata da ahing lelaba matung Hyderabad ki damak hayeng train da chatkadoribani February 9 dagi haugadoriba championship asida punna event kunmanga da sanaroi humfutara mangana saruk yagani nupa sanaroi kumapan amadi nupi sanaroi nifutaruk yauna official ani asigi team manager RK Chaujit amadi team coach T Devendra Kumar oiri Lilong Hauribi Makhalekai Janima Salam Amadi Lairaba Kongi kilometer Ani Dasmik Mangarom Sangba Lambi Tep Lambi Black Topping Tauduna Semlopagi Damak Lilong Kendragi ex MLA Y Antas Khanbu Lamdamadugi Miyamna Thakatpa Fongdorokli Lamdamadugi Miyoi Amana Fongdorakpada Lambi Asi Haukiba Chahi Taramari Taramanga Asi Kendra Sigi Angam Athau Amatana Yengbidabana Miyamna Awaba Kaya Mayong Aduna Lakpani Adubu ex MLA Y Antas Khana Miyam gi awabasi ubiduna lambi asi koilas thaduna semjilakpani masigi damakta Y Antas Khanbu thakatpa phungdokpaga loinana mahakna taruba khudingmak mapuna mai pakpa ohenbisanu haiba wafam thamlakki Pakistan gi intelligence ISI da arunba pau pirambagi maralda Moscow da Leiba Indian Embassy da thabak tawba miyoi ama Uttar Pradesh Anti-Terrorism Squad ATS na fakre miruttagi fakiba miyoi adu Satenka Shiwal Kawi Hairi External Affairs Minister da multitasking staff oina thabak tawbani ISI na CLP duna mika halaga Indian Army gi e pau kaya External Affairs Ministry da thabak tawba sindagi laukthoi hairi Hapurgi Saha Mahiuddinpur Khungangda leiba Satendra Shiwalna Arun Basi Sankaya ISI da Pithok Lambani Masigi Damak ISI na Mangunda Sel P Hairi Wahang Pahangi Damak Miruta leiba ATS Field Unit da Satendra Shiwalbu Kauki Adubu Mahang na piba pakumsing adu apenba oikide lisingani kunmathoi dagi mahak Moscow da leiba Indian Embassy da India Based Security Assistant oina thabak tawbani Official Secret Act ki section gi makhada leiba ki mayokta thabak tawbagi FIR ma mathakta pankhre Numit nini gi khongchata PM Narendra Modi ngarang numidang wairam Assam da thungkre lupa crore lising taramathoi changna sakhraba amadi sagadaba project kaya mahakna sangagani amasung urep uyung tamgadauri Guwahati gi Khanapara Veterinary Field da pangtokpa miyangi meeting amada PM Modi wangangki lupa crore changna sagadaba Mahakamakya Divyalok Pariyojana project amasung lupa crore chanipan kunthra mathoi changna FIFA standard thak yauna Guwahati gi Nehru Stadium semgatkani masigi mathakta lupa crore lising ahum jamri nifu mari changna lambi nifu humdoi amadi thong kunthra nipan sana bagi project singsu PM Modina launch tawgani hari lupa crore chamnga humdra nipan changadaba Karimganj Medical College lupa crore chahum changadaba Chandrapur Stadium amasung lupa crore chanira marfuta tayat changadaba Unity Mall Development chananaba amadi taunanabasu urep uyung tamgani hari
PMOD की खोंगसत की मायोक्ता कोऑर्डिनेशन कमिटी अगेंस्ट CAA ना प्रोटेस्ट जंक्शन की सिटीजनशिप अमेंडमेंट एक्ट CAA असि असम दा चटनबा यारोय हाइना मियाम अमना गुवाहाटी की लकी द्वार बोरा क्षेत्र दा खोंजंग जंक्शन की मसक नायरबा आसामिस अइबा हिरेन गोहेंसु प्रोटेस्टर सिंगी मनुंग दा यावखी हाइरी अरोइबदा मरोइबा पाव अमुक हन्ना वर्ल्ड कैंसर डे लिसिंग अनि कुनमरी थौरम पांगथोकनख्रे ऑल मणिपुर मैते पांगल क्लब ऑर्गेनाइजेशन की कुनमाथुई सुबा मपोक कुमोन थौरम पांगथोकरे मणिपुर थोलिबा इरांग असि गवर्नमेंट ऑफ इंडिया की अचौबा माइथिबा अमनी हाइना अमुको की प्रेसिडेंट फैजुम नंदोना फोंगदोखरे कुकी वॉलंटियर सिंगना मोरेदा लेरिबा स्टेट फोर्स की मथक्ता अथिंग तमलिबसी लौथोक्त्रबदी चुराचांपुर डिस्ट्रिक्ट चाना थक्नबा पोलम सिंग पुसिनबा थिंगलगनी हाइना मैते कोऑर्डिनेटिंग कमिटी की प्रेसिडेंट फोंगदोखरे लोइनना पाकिस्तान की इंटेलिजेंस ISI दा अरोनबा पाव पिरंबगी सत्येंद्र सिवाल कौबा मियोय अमा फाक्रे ngasigiदी इमेज पाउदम पिजबा matang asida लोसिनजरे अमुका ना खुरुमजरी।